Akasvani Imphal Ngangbam Nganthoi na pau pazari ahanbada maruoiba pau Mukhyamantri Nongthomam Biren na hairi tung koidaba maongi thabak subagi maong matau haibadi contract development ki wakhalon asina saukhat thorangi thabak thoramsingda ayetpa oihalli Rajyapal Ajay Kumar Bhalla na hairi wetland body sing kannaba honabada hogalakliba nahasing asauba thodang loba tangai phade Poppy Pambi yanthatpagi drive ta apanba pirakhiba mioising fanaba Cycle Police Station da FIR ama lokhatkre Selthom Mantri Nirmala Sitaramana Sangsatangarang Puthokiba Kendragi Budgeta Deep Ocean Mission gi damak lupa koti satruk haktuna thamle amasung Kuntranipan Suba National Games ta Manipur Sanagi Takman Taramathoi yauna Punna Takman Kunmanga Fangduna Medal Teligi Mari Suba Mafamda Leiri Mukhyamantri Nongthomam Biren hairi Raija sida satnariba tung koidaba maongi thabak subagi maong matau haibadi contract development ki wakhalon asina saukha thaurangi thabak thoramsingda ayetpa oihalli Raija gi Directorate of Environment and Climate Change na senduna Imphal West Jilla gi Kansipurda leiba leisang hidenda pangthokhiba World Wetlands Day gi thoramda wangangbada Mukhyamantri na hai mamangda contract ki khuthangda project ya pakhar halamba engineer amasung bureaucrat sing leiba sigi saukha thaurangi khallaga thabak paikhalamba natte Mukhyamantri na mahaki lusing makhada BJP Sarkar na Raija sigi saukhat thoranga mari lenana paikhaliba thabak singbu thagatpa phongdokhi Sri Biren hai minor irrigation vibhag na hojik phawbada lenungdagi sing singkhanaba pam chamnga hena thamkhre amasung masigi manungda kharadi ningthamgi mahi marong sing lokpada siznaba haure Mukhyamantri na makhata na hai lupa koti lising hum chahum changna paikhatkadaba Imphal manungi lambi sing concrete oina semnaba project ki work order thokre amasung athuba matamda thabak paikhatpa hauragani masiga loinana lam khopsinduni yum sajilamba sing takthokpagi thabak sathakigani haina Mukhyamantri na phongdokhi magna hai Imphal turel semjinabagi damak lupa koti 43 ki senpham kai tharakle makhata na waithau pat asi lam koiba singi midyengpham ohenaba sauba hi ama mathang tha phawgi manungda thunglalagani Mukhyamantri na hai se forest hai badom Uyan talaga popi thabi lepir. Tinna nama highway thabak nam to soi goi roi. Ada sok phajaka ba highway gi sengkol isa da loina permanent sajalaga phi phata bakhar yan jan gani adagi second hand khar yan gani amma khar yan gani trabana pu thi hele. Gyangwa gi side rom da somda sengkol lebisi project si lisang hidden eastern side phase 1. Masi ki total project cost silpa crore tala ni thoida lakh mad phugama thoine. Eni sigi makha Thauramadu Vibhag asina sinduna pangthokhiba Raija thaki symposium da makok mathang tarabasingda mana matumsu yenthokhi amadi Wetlands of Manipur Volume 1 mingthonba lairik amasu phongkhi Rajyapal Ajay Kumar Bhalla na hairi wetland body sing kanaba honabada hogalakliba nahasingna sawba thodang loba tangai phade Bisnupur Jilla gi Sendra da ngasi Loktak Development Authority na sinduna malimgi pat kanba numit ki palan tharamda Rajyapal na hai Bharat ki oina apunba Ramsar site 38 lei Masigi manungda Loktak pat asisu amani Asia gi oina Bharat na Ramsar site khwaidagi yamba leibak oiri amasung malem gi oina ahum suba leibak oiri masina leibak asina akoibagi phibam kannaba honariba kaya si mayek singna takli Rajyapal na hai Loktak pat puning thina ngak senduna thamhodrabadi tungi mirol na pat asigi saktam uba phanglaktaba yai mangna hai lamdam asida leiriba pa sing kannaba honaba yamna maru oi Rajyapal na hai Tungi mirol gi damak Loktak pat yauna tai pat singi saktam kahendana thamba tangai phade masigi damak sarkar gi maikei dagi paikhatpham thokpa thabak sing paikhatli masida miyamna sumateng pangbinaba Rajyapal na appeal tawkhi Being still as a lake, I'll come back to the next generation. But in many places in Assam and all, many wetlands started disappearing. So this satellite imagery identified what were the places, and now they are restoring those wetlands in a big number. And these are lungs of these are kidneys of the land for all of us. We all know it very well. Thauramadu the Works Mantri Govindas Konthaujam, MLA S Prem Chandra Singh, LDA gi Chairman M Asni Kumar na singba saruk yakhi, malemgi wetland numit palan tharunga mari lenana aikhoigi Bisnupur paumi gi paudam. Loktak si Ramsar site number Samri Fumdoi area na lising kuntaruka satruk hectare oi duna
Masida usek makal samaga tarataru nga makal yangkai mari ising amadi kangpanda leiba ngamba amadi mapung sitlaga satpa ngamba jiba humfunipan punamakching asigi matakta sangaina loktak sibu masak takni loktakta lam khopsinba amot akai toksinba amadi inang leinang na pat asibu thengat anduna masigi sakta masi kahelak paibase sobo mangjaba amani pat asibu kan baibase yamna darkar oiribani Akashbani Imphal Paugi Damak Senradagi RK Manipur Sana World Wetlands Day gi thauramga mari lenana maya Imphal Komla Khong Singthi gi loktak mapanda miyam mahiroi sing amasong Assam Rifles na lamtu sengbagi thaurama ma pangthokhi tungda mahiroi singna Pukri Pat Turel Kalasi haiba banner paiduna loktak mapal tamna rally ma satki numit siga mari lenana category ani thokna layak pa sangdamna bagi thauram su pangthokhi paugi marak thatna tenba break ama Admission open. UNACO School Excellence in Education. Subnagi lupa lising mga ahan bagi oina thibiraga khongman namadi maitramda aduga lupa lising kun thibiraga Janung Residential Campus da mingchan bagi khudong chaba si lobi ho. Chairman's Club members singi oina tha ahum gi tuition fee logjeroi. Parent ama khaki angang mari mingchan bada mari suba angang du lem na mahi tambagi khudong chaba pizari. Angang ahum oiragana ahum suba angang dugi admission amadi tuition fee 50% khaktamak logjagani. UNACO School na konba mafam singi local parents UNACO group ki active loanees vendors and farms bankers amadi Manipur lengang na sakang na media house singi damak admission amadi tuition fee da chada tara discount bijari. Ngasi mag adom gi anak pa campus da laktuna tanabiyo. Aku pamarol gi damak ay ko website www.unacoschool.in natraga contact 8131070337. tabiriba pawase Akashbani Imphal legini War on Drugs campaign gi saruk amoina Kangpokpi gi SP Manoj Prabhakar gi midyang makhada Kangpokpi District Police CRPF amasung Executive Magistrate ki apunba kangbu amana Cycle Police Station gi manung chana leiba Hungjang Village dangarang popi pambi anthatpagi drive sathabada mafam adugi khunja singa security force ka ungkhatnabadagi sarangnaba thokre hiramasi gi matangda Rajya Sarkar gi Directorate of Public Relations na thokpa cherol amana hai thaudok asida senariba miyoi singi mathakta Cycle Police Station da FIR ama lokhatle serola duna makhata na hai thaudok asi sarkar na haksina lawbaga loinana senariba miyoi sing phaduna ain gi oba serak bigani amasung makhata na popi pambi manghanbagi drive sathakigani New Development Organization Singjamai endorse na sinduna Singjamai Vidhan Sabha Kendra gi manung chana leibam asagi sahi nifu gi mathaki nupi samanga yankhaida ima ireima monthly allowance ki senpham beneficiary amamamda lupa samanga ngasi yenthokre Imphal West ki Singjamai oinam thingalda leiba masagi yumda pangthokpa allowance yenthokpagi tharamda saruk yaraduna Manipur Pradesh Congress Committee gi PCC member oinam Romen hai Rajya Sarkar na ima nongthanglei scheme haiba nupi singi damak yamna phaba scheme ama hudokre Singjamai Kendra gi oina su haiba scheme asigi khudongchaba phangnana nupi kayana se thajinkhre marak asida nupi sing asigi khallaga Singjamai Kendra gi nupi singi oina khangelaba nupi singda matam khargi oina ima ireima monthly allowance haiduna ngasi yenthokpani ima nongthanglei scheme gi senpham sing laklaba matungda hairiba allowance asi piba lepkani thaurang asi Sarkar gi ima nongthanglei scheme ga sangdamnaba nate Sri Oinam Romen na hai Manipur government na nupi singi damakta hokdokpa ima nongthanglei scheme se yamna phajaba scheme makhal amani hairiba scheme sigi kanaba phangnaba damakta aigi thudagi nupi chani yankai thagatki hojik phawbagi oinadi nupi sing asida scheme asigi kanaba ama phawba phangdri maram aduna sarkar na piraktri phawbudi aigi side tagi pinabagi damakta ima iraima monthly allowance haiba maming sida thonjaraga ngasidagi aina piba hokjabani Singjamai Kendra gi manungda leibi sahi nifu mathaki nupi singna khudong chawa lawiningba taragadi ai natraga aigi official singda contact tawbiraga kanabasi lawbiba yagani ngasi allowance yenthokpagi tharamda Singjamai Block Congress Committee ki President Khetri Mayum Nimita Devi Endos ki President Sarungbam Nabakumar na jingba miyo kya saruk yakhi Widow and Orphan Resource Development Trust gari na sinduna Taruk suba Widow Day Celebration lisingni kunmanga ngasi Thawal Ningombamda leba mini stadium lampakta pangthokre Thawramaduda saruk yaraduna trust asigi founder Ningthaujam Gunindro na hai trust asina maru oina mapuroiba laikhidrabi lukhrabi singamadi senthok lejadaba imung manung singbu
समाज असिदा मतिंग थोकना हिंगबदा मतिंग पांगदुना लाकली थौरम अदुदा राज्य सिगी तोंगान तोंगान जिला मंगादगी लाकपा नुपी 5,000 रोमना सरुक याखी राज्य सिगी कैंसर लैनाना नारिबा मियोइसिंगदा सेलगी तेंगबांग पिरिबा कैंसर वॉरियर सपोर्ट की तरारक सुबा सेनफम थियाम कोंजिन ममांग लेकाइदगी थियाम तबाबी देवी द पीखरे सेनफम अदुंगसी इम्फाल की प्रेस क्लब त पांगथोखिबा थौरम अमदा पीखी खोंगथांग असि वांखै निंगथेम पुखरी मपाल द लेबा शेयर एंड केयर अमदी कोनुंग ममांगी फ्राइडे सुहिंग अनिना पुना पाइखटपनी थौरम अदुदा कृपादसनी एडवांस हॉस्पिटल की सीनियर यूरोलॉजिस्ट प्रोफेसर सिनाम राजेंद्र सिंह अमसुंग शेयर एंड केयर की फाउंडर अमदी फ्राइडे सुहिंग की सिप पेट्रोन प्रोफेसर आर के लेनिन सिंह अनिना अथोइबा मिथुंग अमदी सभापति ओइखी असिगुम्बा कैंसर नारबा मियोइसिंगदा लेमना सेलगी तेंगबांग पिबदा सौबु थौदांग लौरिबा खुंबोंग ममांग लेकाइदगी लोकेंद्रो लोंगजमना आकाशवाणी इम्फाल दा सुमना हाय अयहांगना लायेंगिबा मतमदा वागिबा सिंगदु येंगहेरगा रेडियो स्टेशन की हेक मायोकनबदा फ्राइडे चुहिंग हेदना अमा हांगजरगा सुहिंग सुमजबनी हारिबा सुहिंग सुमबसिदगी अइना फंगजबा सेनफमदु था तरुक लेरगा लुपा 10,000 की सेनफम असे पिजबनी मदुमक ngasi फेब्रुवारी की तांग अनि आइगी लेगिदबा कैंसर पेशेंट असलता की मपोक नुमितनी नुमित स्टेदा पिजबनी अना माना पोखिबा इराय नुमित खुदिंगी आइगी कैंसर हेल्पिंग बॉक्स स्टेदा सुहिंग सुमजबगी सेनफम मदो थादरेरगा मदुगी मतेंग पांगबगी खोंगसद असि सथजबा थौरमनी अयहांगना सुमाइना मतेंग पांगजरकपसि सौरांगना सही 9 गुंबगी मयासि सुजरकले हारिबसि हौजिक फावबदुम लेपतना सथजकीगी आइना खल यूनाइटेड नेशनल लिबरेशन फ्रंट मणिपुर UNLF कोइरेंगी कैप्टन चिरोम चिरोमसा अमसुंग KYKL गी लानमी मोरांगथेम सुसेलना लेखिदबदा UNLF कोइरेंगना अवाबा फोंदोरकली लुब असिगी सेंट्रल कमिटी की सेक्रेटरी ऑफ पब्लिसिटी न थादोरप चेरोल मन हाय मखोय अनि जनवरी 19 दा थोखिबा खुथोंगनबगी थौदोक अमदा लेखिदबनी पाउगी मरक थना तेनबा ब्रेक अममुक नुपीदा अमदी नुपासिंगदा तोइना नागनबा थाइरोइड की अनाबा मखल सुना येंगबगा लोइनना मणिपुरदा अहानबा थाइरोइड स्कैन की फैसिलिटी लेरबा AOI बबिना स्पेशलिटी हॉस्पिटल थाइरोइड कैंसर की हाई डोज आयोडीन थेरेपी की खुदोंचाबा पीबगा लोइनना CMHT PMJAY हेल्थ कार्ड अमसुंग गवर्नमेंट एम्प्लॉई सिंग की सु खुदोंचाबा पीजरी डॉक्टर सिंगना ट्यूमर बोर्ड फमदुना अनाबा सिंगी लायेंगदा चाउना मतेंग पांगली अकुपा मरोलगी दमक NABH फंगलबा AOI बबिना स्पेशलिटी हॉस्पिटल सजीवा जेल रोड खाबैसोई इम्फाल ईस्टा तानबियु आकाशवाणी इम्फाल की पाउताबिरी सेल्थुम मंत्री निर्मला सीतारमण संसद तंगरांग पुथोखिबा केंद्र की बजेटा डीप ओशन मिशन की दमक लुपा कोटी 7 खाक्तुना थमले मसी लेबा असिगी यामना आशा लेबा मिशन असिगी मखादा अखनन सेंबा सबमर्सिबल समुद्रयाना साइंटिस्ट सिंग पुदुना समुद्र की इरोलुंगदा थिजिनगदबा थौरांग असिदा अनोबा इनोट अमा हापले उत्तराखंड चथरिबा 59 सुबा नेशनल गेम्स दा मणिपुर सनागी तकमान 13 लुपागी 9 अमसुंग सेंजेंगी 5 पुना तकमान 15 फंगदुना मेडल तेलीगी 3 सुबा मफमदा लेरी मणिपुर की लाइस्ट्रम डेक्सन सिंगना नुपागी 1 मीटर स्प्रिंग बोर्ड इवेंटा ngasi senjengi takman ama loba ngamkhre makha taba sanabagi paw naurem victor dagi lamlong thongkhonggi artificial turf ground da ngasi sanakiba 38 suba manipur state league 2023 gi match amada manipur police sports club na rahi UC bu panjal ani sino da thoikre lamyanba hizam irabat ningsing loop khongman mangjilna ani suba maibam munal memorial soccer tournament ki champion oire ngasi sanakiba final match da lamyanba hizam irabat ningsing loop khongman mangjilna sarai FC nambolbu panjal ani sino da thoiki mari suba MNCA boys under 14 tournament 2023 ge ngasi khudaiban lampak tauthong da sanakiba league match da MPA thaunaujamna RNEF mayang Imphal bu run chani gatara mari da thoikre tournament asigi PTRC ground patsoi part 4 da sanakiba league match amada AKSDO khangabokna YUCC kwakaithel moirang pulelbu ran chani kunthra mari da thoikre Larenjam public ground da sanakiba atopa league match amada Al Amin Lilongna rule maitrambu ran chani marifudara da thoikre ani suba MNCA women under 15 one day trophy 2023 gi mayai koi BPCC ground ngasi sanakiba league match da Al Amin Lilongna sedo thamai banbu wicket amada thoikre nganthoi अरोइबदा मरोइबा पाव अमु हन्ना
Mukhyamantri Nongthomam Biren hairi tung koidaba maongi thabak subagi maong matau haibadi contract development ki wakhalon asina saukha tharangi thabak thoramsingda ayatpo ohelli. Rajapal Ajay Kumar Bhalana hairi wetland body sing kanaba honabada haugalakliba nahasingna sauba thodang lawba tangai fade. Popi pambi yanthatpagi drive ta apanba pirakhiba mioising fananaba Saikul Police Station da FIR ma lokhakhre amasung 39 suba National Games ta Manipur sanagi takman 13 yauna puna takman 15 fangduna medal teligi mari suba mafamda leiri Paulo Jere.